UP da nupi amana nupa macha ama halaga I thaklambagidamakta punsi chupa jail da lainaba dandi pikre. UP ge Bareilly da laiba court amana masagi chahi 32 suraba macha laitabe nupi amana yumthangnabada lairiba masagi chahi 10 suraba nupa macha ama halaga tantrik ke puja tawba oina I thakhibagidamakta punsi chupa jail da lainaba dandi pikre. Angang adu halaga tantrik puja tawduna I thaklabade mahak soidana Miron gani haina thajaba ama laibadage thawong adu sathakibane. Nupi asina mahaki arwanba mari lainariba miyoi ama yauna mahaki kajinga loinana crime adu sathabada mateng pangkhe. Report amagi matungin hairibana crime adu Roja Police Station gi manungsana laiba Jamuka village ta ing 2017 gi December gi tang manga da crime adu sathakibane. Accused Dan Devi na mahaka arwanba mari lainariba Suras amasung mahaki Kajin Sunil Kumar galoinana angang adu kidnap tawraba matung da hatkibane. Thogdok thokraba matung December 9 da accused asi police na fakibane. Thogdok asigi matang da Additional District Government Council na Binod Sukala na haikibada thawong asi yamna sathiba crime amane. Nupi asina victim adu hatringay mamang da puja adu gi mangoinana masadagi I khara lauraga mamay da taisilaba matung da thakhe. Thogdok asiga mari lainana accused asina investigation officer da phongdokibada mahak masal uhong bachahi taruk surabaso mirolu yadabadage Pilivit district ke Modaptan da laiba mahaki mapuroiba Dharampal gi yumdagi halaklaga Shahjahanpur da laiba mahaki mari matagi yumda laikhe matamadu da mahak na dharma jadu tauba tantrik adu thengnakibane loinana tantrik adu ge advice matungina thawong adu chathakibani haire. Amarom the victim ge family tari na thogdok adu da chenari banupi ase sibagi cherak pigidabani haina davi tawkhe. Indian nurse amana Australia nupi ama mahaki huina khongi haibagi damak hatkre. Indian origin Raswinder Singha ko bamiyo amana Australian nupi ama mahakna loiba huina khongi haibagi damakta halaga Delhi da selaktuna lolaga lerambadage Delhi police na fagat khre. Australian nupi adugi maming Poya Cordingley chahi kunga mari ne. Nupi asina Cornski awang thangbada Wangeti samudra khongbanda mahaki hui adu puraga chalingaida khonglai haibagi damakta miyoi aduna nupi asibu hatkivane. Thogdok asida senariba Raswinder ase nurse ne. Accused asina samudra khongbanda thang ama amasung chana thangnaba uhai wai khara puraga lakhe. Yumdagi mahaki loina biga ningai sangdanaraga thorakivane. Accused asina samudra khongbanda lakhiba matamda Australian nupi aduge hui aduna khonglakbadage nupi adu thangna kayarakhanna yanduna halaba matungda laingoi da phumjilamkhe. Aduga hui aduna u amada pullaga thamlamkhi haina investigation gi report amana haire. Indian origin oiriba Australian citizen Raswinder Singha 2018 da laibak adu thadoktuna chelakhibane. Raswinder $1 million amagi reward lauthokraba miyoi amasunne. Haukiba irai numita miyoi ase North Delhi ge Jiti Colonel Rotage Farga extradition process ki damakta court amada puthokre. Accused asi mahaki loinabi amasung masasinga tongana laibane. Mahaki mama mapasing Punjab ta lay. Accused asina Punjab amasung Delhi ki tongan ba mafamsing da lotuna lairakhibane. Adubu haukiba numita North Delhi da chanaba honabada police team amana fakibane. Accused asi Queensland police na fanana ba koitan tanabadage laibak adu thadoktuna selakhibane. Thogdok aduga mari lainana haukiba November 18 da Patiala High Court na extradition eki makhada non bailable warrant issue tawkhibaga mari lainana accused asigi mathakta Interpol na red corner notice issue tawkhrabane. Agency dagi phangba khanaba pawgi matungin na Delhi police na miyoi ase phanaba koithi thirakhibane. Police ki source amana accused asi Australia dage India da selaglaga Punjab ki mafam amada lotli haiba khangbadage mahaki pongnapam lamdam oriba Punjab ki khulladuda laiba yumthong khuding changduna thiba humbagi thabak satharakibane. Police na mahakpu phanaba koithi thirakpa aduda accused asina makoi khaksinba madi koyet yachilaga masak lotuna lerakibane. Adubu haukiba irai numita Delhi da police na akaknaba paw ama phangbadage mahakpu phakibane. Miyoi asina Australian nupi halaga India da selakhiba sigi matangda mamang sahida Australian Federal Police na Central Government ta contact tawraga Queensland police officer sing laibak asida mahaki khongul liba laklamkhe. Panba yabade victim ase 2018 ge October thada mangkhre haina report tawbadage Queensland police na
इन्वेस्टिगेशन चथगिबदा केर्न्सकी अवांग थंगबा समुद्र खोंगबानदा नुपी अदुगी असीबा हक्चांग अदु फंगखिबनी हाइरे हिंदी नमदुना चनहननब होनबगी मायोक्ता अहल अमा मतोमता मई थादुना सिजख्रे तमिलनाडुगी सालेम डिस्ट्रिक्टगी चही 35 सुरबा लौमी अहल अमा सेंट्रल गवर्नमेंटना स्टेट अदुदा हिंदी नमदुना चनहननब होनहनबगी मायोक्ता यानिंगदब फोंगदोक्तुना डीएमके हाउस मयादा मसा मतोमता ngahana ayuk मई थादुना सिजख्रे मसा मतोमता मई थादुना सिजख्रबा थांगा बेल हाइरिबा अहल असि डीएमके गी एग्रीकल्चर यूनियन की फॉर्मर ऑर्गेनाइजर ने अहल असिना मसा पुंब पेट्रोल हाइजिलब मतुंगदा ngahana ayuk पुंग 12 रोम ताबा मतमदा मई थारगा सिजखिबने अहल असिना मसा मतोमता मई थादुना सिजद्रिंगै ममांगदा बैनर अमदा मोदी गवर्नमेंट सेंट्रल गवर्नमेंट ना स्टेट अदुदा हिंदी नमदुना चनहनब थवोंग अदु यानिंगदे अइखोइगी इमा लोलदे तमिल ने हिंदी नमदुना चनहनब होनबना महिरोइसिंगी पुनसीदा चाउना खुदोंग चादब कया मायोगनगने अदुना हिंदी नमदुना चनहनब होनरोइदबनी हाइनसु फोंगदोकलमखे तमिलनाडुगी रूलिंग पार्टी डीएमके यूथ विंग की सेक्रेटरी अदुगा स्टेट अदुगी चीफ मिनिस्टर स्टेलिन की मचानुपा उदयानिधि स्टेलिन पार्टी असिना स्टेट अदुदा हिंदी नमदुना चनहनब होनरकपा तारबदे सेंटर द शासन तौरिबा बीजेपी गवर्नमेंट असिगी मायोक्ता पाक्सन्ना प्रोटेस्ट सथगने पार्टी असिना हानदगे हौनसु स्टेट अदुदा हिंदी नमदुना चनहनब होनबगी मायोक्ता पाक्सन्ना खोंजंग चंगसिनखिबा कया लैरे सेंट्रल गवर्नमेंट की फिरेप असिदा स्टेट की मियामना यानिंगद्रबदे डीएमके की यूथ विंग असिना तुमिन्ना लैरोय तमिलनाडुदा हिंदी की मायोक्ता नौना प्रोटेस्ट कया चथरगलिबा पार्लियामेंट की पैनल अमना टेक्निकल अमसुंग नॉन टेक्निकल हायर इंस्टीट्यूशन सिंग हाइबदे IIT ना चिंगबदा मीडियम ऑफ इंस्ट्रक्शन असी हिंदी सुंगसोय सोयदना चनगदबनी हाइना लाउथोकिबा अदुगी मायोक्ताने पैनल असिगी माइकैदगी नेशन असिगी वइना हिंदी असी ऑफिशियल लैंग्वेज ओहेनगदबनी हाइना रिकमेंड तौखिबनी हाइरे अरोइबदा ताबिरिबा पुमनमकपु थागचरे।